bisi karino akoina pam bisi karino akoida pam element ani kaksini akoina target tawi bisi adu target tawajida maitei pradamya micham juware uki micham mayam juwado rin ana akoina micham mani yengakanda kari tobu yage habisi akoi khara chawthakna akoi khanbam chu changena khalle ana akoina UGC ro pakhane ibo portu hojik Chuchampur College MU the affiliate or some lame functional oibang moidaba aduna maram oiraga madugi potuni aduna UGC gumba Delhi the labor amana yankomatam dadi Chuchampur College wagera Manipur College wagera ase ahoi college ama satra labor college moina uraga thamke torka dori bani aduna sigumbaji sometime akoina hojik center na torkoda akoina FMR lofokba matamda cookie singna makoi mayokta torobo he khanda adagi Chuchampur ki sigi affiliation si ek tawkanda akoina kanogi maiti ki mayokta ek torobo ningba sigi pochimba hekti soide maga lakadori bani adubu akoina rationally khangba khallaga kari pi badana kari yai kari pi badana akogi pihum thokpa akogi kanoiba maru ba pot khara khoi concentrate tawum di changi for example hoji akoina mayamna pamiba oi Chuchampur ki autonomous kano do pije ki seno nangi kano do mogi sat hello tajari yoja adubu som side ta akoina pamba aduga ainazu yadraba haitare se sudu lofo suspension of operation do lofo Chuchampur ki mogi ro phir do su kaide adugo suspension of operation do lofo ga Jadi clear where suspension operation ngasigi police ki kanogi kanoda yawi baduda akoi UKLF suspension yawi baduna training pi nupa anan hatkiba nupa do UKLF na moi training pi hebagi pau bi yawi karing basina chumbo iba targadi UKLF moi ngang nan viral win chakiba suspension operation do yawi ba pon mayam do madugi provision thugai rabani adu targadi suspension operation ka do akogi sarkar sina paikhatum thokpa haitare maitei gi yengaga nataga kanogi yengaga natabada purely from law and order point of view yengu matamda India sarkar na India government na kuki la lobo singa akoi smain tawdana nomai kapna dana mokogi potse losen na bohona gi habadu yam phai bhale thokdana tabudabu madugi marumda ngasi thoiba ube amase mase inba oiramba targadi madumba poto lokthorpa asi akoi kuki kanguna su makoi mayok ka tobune na logom thokte kairoda law and order maintain tobase Bharat Sarkar gi amasung Manipur Sarkar gi mathong ne adu mai tawdana aikoida kari piri aduga makoida kari piri haina yengbui mahutta laiba issue ji phajannaba aduga Hujudi thoiba pot macha masu singkhara se masidi akoi se haibi wani humanitarian ground da akoi pot khara medicine kari adum akoi ana abasingi yenga thajanba matamda akoi thingba yaroi doribani chamane bazaar da tori base tabudu ana bagini na pusalliba hidak sing adu akoi matakta lan horiba singi ana yengba lan horiba akoi illegal oiba immigrant sing sin ne haidagadi akoi mu yaning moi doini adai tawdana akoina lan gi manung sida lan macha yawi haitare jiuji Israel ga Gaza gi Palestine gi Hamas sangu tawni zum yawrimni even international aid pi base tingelimni aduga mu miyang gi mu yenga mu kha thado inni aidi aid pi baduna mu Hamas ki lan ni sin takhi targadi haidana muksu kana Israel mu I think mong thamimni international level la pote kakaleibni adai do na Manipur ki jesu at some point in time da akoi negotiating table la lagma thamda crime kana na tawgi war manung da crime to yade malengoi na lan si nikonglai jadum tawi leba ani ma ka yana ka na lan to wa base but lan to budugi akoi keno khar su laini hogi niti niyom khar su laini madugi niti niyom thugai ba singduni akoi na war criminal dana akoi second world war dagi hauna akoi pharga koi je international court of justice to puthoga kano do risine ba tandi piri sine ba aduna akoi na lan do matamda akoi
khana chaina bagi direct lan ni natabada manungda diplomatic uba lan mayam ama adagi macha mayam yaugani adugi manungduda akoi karmai tawdana akoi madu kanaba lawgadagi adu akoi sarkar madu munna yingdenba ma changi praja mayam akoi ju khangom changin thamjage yam noijare oja thagachari yamna marik chumna takpire ngasi ki oja matam sulo silaglabani matang asida akoi ki thoram asi tension jare ngasi ki thoram asida online guest oina lengsin bikhibo oja yumnam Rupachandra chief editor Impact TV oja bo mukana thagachari loina ngasi ki thoram asida call tawbiraktuna saruk ya birakhiba amadi tabikhiba loina na YouTube live streaming ki kuthang da miyeng tabikhiba pumnamakpu amukka hanna khurumjare